मसी ऑयल पाम ट्री नि कोई मणिपुर की ओइना इकुई कुइदना चाही अमनी की ममांगदा पतंजलि अमसुंग एग्रीकल्चर डिपार्टमेंट ना गवर्नमेंट ऑफ मणिपुर की खुसमनरगा कोइना चाही अमनी की ममांगदा मणिपुर दा पुसलकलगा कोइना थाबा होगिबा दुंग मिशन मखल अमनी हाइरिबा पांबी असि कोइना थौबाल डिस्ट्रिक्ट की पतंजलि की गाइडेंस की मखादा ममांग चाहीदा अखोय थाजखिबनी अदुबु ममांग चाही 2025 ता थाजखिबा पांबीनी हाइरिबा पांबी सिंग असि फजन दि हौजबनी अदुबु अखोयना गवर्नमेंट की साइड तकी सब्सिडी फाइनेंशियल असिस्टेंस फार्म मेंटेनेंस तौनबगिदमक्ता अखोयना मोइना खख मतिंग ओइना पांगबीगनी हाइदना पैसासी पीगनी हाइरमलगा हौजिक फावबा सिकी अमा फावबा लुपा अमा फावबा फंगदना लैबना मरम ओइरगा पांबी सिंगजे फजना मेंटेन तौबा ngamdabagi खुदोंचादबसे फार्मर अखोइदा थेंगनजै ngasi aina thariba mafamsi Tengnobal district manung channa leibani adubo akhoi sidi Thobal district na nakpani na Thobal district ki Patanjali ki FO sing na guidance biraga moi gi makhada koina panbi ji thajabani panbi se koina yam wana hona jargatu yam wana hona jarga thabani 2 hectares ni aina tharisi 2 hectares panbi thabaje hojik farm se maintenance taunabagi expenditure puthoknaba expend taunaba paisa se wabadagi hojik farm se fajana maintain tawba ngamdana leiba fencing gi sanction tawbigani mating tawbigani hairaga fencing gi su phangdaba adagi financial assistance makhal mayam ama moina pigani di haina akoida convince tawrami thajaba pirami maduna maram oiraga akoina panbi singasi lupa paisa tangna isana puthokjaraga liability da koina lambi kotana gari jangba yanaba adagi sigi thanaba kom singjisu koina JCB na loina tawbani aigi sidi paisa mayam puthoga wana mi nektana farm haidana honarure aduga isagi paisa su deposit taraga hojik leire hectare ani gi hojik fencing tawba ngamdabana maram oiraga hairiba panbi singje haudi hauraga sanna adum chaba sanna yamna pamba panbi oibanina san marak marakta changba kanda san singjina loina panbi singje dum chathokpiba mana singje aduna panbi gi condition jismain leitu amamangda uriba panbi singje amang desida uriba panbi singje koina loina oil palm ngaktani yengbi se panbi singje haudi fajana haujabani aduga yam thawai yauna hona jagibani yamna moina su mating tawbigani haibagi damakta yamna hauba kandadi yam malamme aduga hojikna kaidawrabano khangde ai gumba koi Tengnopal district oina farmer tarani thoi henna paisa se subsidy financial assistance sikki mo phangdana hojik lairibani akoina state head state department da hanguba kanda sika mari leinaba moi thabak paiba sing official sing da tanaruba kanda akoina district moina district ta sanction tawgre moida sinagre hai moina dum paikhat kani hai aduga अखोई की completion प्ला किसी की पांबी से थाबगी completion report से पीगी बदी थाबा हेक लोइबगल पिखत खरबनी अदुबु हौजिक फावबा पैसा लुपा अमा चंगकपगी अदुमबा लैते फार्मर तरानी थोय हेना आइगुमना आइगोंदगी हेना याम चाउन चाउन थाबा हेक्टर मरी मंगा थाबा मैम यावरी अदु मोइसो अमता फंगदे Tengnopal district ओइना हाइरिबा पांबी सिंगसी अखोइना थाबगी कानबसु मैम लई हाय अदुबु कोइना यौ पांबी सिंगसी फजना
semgat wana honna roga sanna loina sumain tawdan manghan basi yam pamui aduga hoje koi gi Tengnoupal district ke farmer singse kumsi su thage na ma amama haiba laibane adubu ai khoi da thokliba problem se inconvenience si moina khangbadagi hojik moi su interest loina down tawnare thajaba manghalle farmer khoi gi su matam su manghanba paisa su mangba deposit taraga si chawraba hectare ani hum gi thabak ai basi isai tanda private na suba ngamdabanina khoina mating si yaragadi mari leinaba department na sarkar na khoi gi mating se athubu matamda tawbiragadi yamna nungaijagani yamna khudongjagani hariba pambi sing sisu yokatpada hena mapung phagani haina aina mari leinaba department daina appeal tawjari yaragadi yamna athubu matamda pambi sing se khoina fencing tawdana makhong sing se sombiba yanaba athubu matamda department na mi changbiyo hainingi pambi sing se to masi lamji chawbani hectare mafam su yam phajaba hectare ani gi pambi ni thajabasi mafam sida aduna yaragadi koina mari leinaba department na masi kitang koi Tengnoupal district ki lairiba problem se solve tawbiragadi yam nungaigani state head ta state department da hanguba kanda district ta pithagra hai district agriculture da hanguba da Patanjali da hangu hai Patanjali da hai ruragana agriculture department da hayo hai sanction di moina tawgadaba natte agriculture department na tawgadabni haraga sumaina amadamu amada intho insin tawraga thaidok thajin tawraga laire sigi problem se kamaina tawbuno masi staff sing na moina cha thokrabra natragana department na pidabagira nagata problem na kari laibagino haibado akoida kitang problem se kitang solve tawbiragadi yamna nungaigani haragaina mari leinaba department da hariba oil palm thabagi problem se Tengnoupal district ke khoi farmer tarani thoi gi mathakta 35 ma mathakta paisa phangdana lairibasi health financial assistance phangdana laibasi mating tawbiragadi aingai leitana thagatsagani aduga pambi si soidana mahai chaba phangani haibasai thamjani video asibu thengna biba singna department gi mari leinaba misingda yawnaba share tawbiram thank you